Ngasi ki phone ki ba tongan pausi singdagi lokot jaba pau khara update pijari ahan bada maroi ba pau US na Nigeria ta ISIS ki mathakta attack chatakre ultrasound center tarani thogi license cancel tokre nifuni thoina suspend thamkre kuya da phumduna leriba loksingi pukai sing nainaba matam oire haina ningthem cha sanayai mana phongdorokli multi level parking sabe yaro haina khongjang sangsin kre kuki khulai paiba singna maina tumna thadok pikhra ba sero gi khunja singi yum sabagi senpam sing suna pithok biu haina kunja singi maikei digi phongdoragli rajniti chumna tawdrabadi afaba lengak ohenba ngamloi haina em narana phongdoragli accident ta nyoi ama laikhidre thangjing amasung kobru kubam len kaba yahallu haina miyang gi khongjat chatgadori helicopter kaibda myoi manga sire India amasung Myanmar na tourism corporation chakhatnaba meeting pangthokre SSA na lalobising charamba game ani thugaikre Prime Minister Narendra Modi na chair loduna Chief Secretary singi conference hawdokre cherogi ITP sing hanagi hawrokhamda hanjin biraklo security na ningchin ngak selabani na miam mipai biraganu haina Ranjit na phungdoragli imoinu numita ngagi mela pangthopiganu haina Fishery Department da miyam na thonjingre medical education haibasi ethical value amasung community service ta mara chena lepa mathokdai haina Governor Ajay Kumar Valana phongdoragli akoi amuk hanna kundak halaroisi haibagi thoram pangthokre Awang nungsup thangba Nigeria da leiba Islamic State of Iraq and Syria ISIS ki camp singda nongthaktagi attack chathakre haina US President Donald Trump na phongdokre social media da thagalakpa warol amada mahak na hai maral leijadaba Christian micham sing tamthina hatuna terrorism gi thawong chathabagi damak ISIS ki mathakta akhanna attack asi chathakibani Christian singda attack tawba toknaba ISIS ta mangjona khanghan krabasu makhatana maral lejadaba Christian sing hatpagi thawong chatharakpadagi tangai fadana terrorist singi mathakta nongthaktagi attack asi chathakibani US ki Department of War na terrorist singi maru oiba mafam singda nongthaktagi leptana attack chathaki malemgi laimaidagi Islamic terrorism mapung phana muthatnabagi pandamda US na thorang kaya lokhotkigani hainasu makhatari Manipur lengang na state asigi tungan ba district singda leiba ultrasound center kaya thingjinkre hariba ultrasound center sing aduna preconception and prenatal diagnostic technique PCN PNDT Act 1943 ngakna chatte haibagi damak thingjinkibani Manipur lengang na asigumba thorang ama lokhalagliba adu na Manipur da nupa nupi gi changkhena ba lehendana ba amadi mangjongna nupani natraga nupini haiba khangdok handana bagi thoksilni hairi chaliba tha asigi kunmari da Directorate of Family Welfare Services Manipur Lamphel Parta Leiba Conference Hall the Pangthokpa State Level Media Sensitization Workshop on PCN PNDT Thoromda State Nodal Officer Dr. Sujata Huidromna Wafamasi Pangthokibani Mahana Makhatana Pangthokpada State Asigi Tongan ba District Singda Leiba Ultrasound Center Tarani Thogi License Kaktatkre Madu PCN PNDT Act Ngangna Chattabaga Loinana Pongnungda Leiriba Angangbu Nupani Natraga Nupini Haina masak khangdoknaba honarambadagini hairi maduta natana health department na atopa ultrasound center nifu marigi license su suspend tawduna thamkre hariba ultrasound center sing adu ayambadi private hospital singda leibani PCN PNDT Act ngangna chatte haibagi damak makoigi mathakta so cost notice thakre Manipur gi oina ultrasound center chamaga maripu humdoi lei Manipur lengangna private hospital singi chana kanglon ngaktaba center sing adu Tingjinduna Tijin Homjin Baki Tabak Chatabada Wapam Sing Adu Kanglakbani Adu Gumba Center Sing Aduna Layang Balak Lebamio Adugi Ayaba Yaudana Amasung Mandatory Form of Submit Tawandana Unauthorized Oiba Mongda Tabak Chatarambagini Hari Nupa Nupi Kangdokpa Amadi Logi Wangmada Pungnongda Ladiba Fetus Pu Sex Determination Taunaba Honaba Haibadu Lona Yadaba Amani Chaliba Chahi Asigi January Thadagi November Tha Pawuda Poglakpa Angang Singi sex ratio adu nungnang ningai oiba phibam amada laklibani Sujata na makhatana hai state asida oiriba nupa nupi gi chang asi nupa na lising amada nupina chamapan kunthani thoi oiri masimak section ningai oiraba matang amani hairi
Puyada pumduna thamliba loksingi pukaising haurakliba mirolna nainabagi matam oire haina social activist ningthemcha chanayaimana phongdokre uripok ningthau khongjam lekaida leiba laikhidraba pandit N Khelchandra Padmasiri gi yumda pangthokiba lamdam asigi senglaba scripture ama oiriba puyagi lairik Chamaga humpunitoi yauba puya haina mingthonba lairik ama phongbagi thoramda ningthemcha chanayaimana mathaki wafamsing asi phongdokladuna mahakna makhatana hai chahi kun changna kanna honaduna miyamna paba yaba khangba yaba mongda ngasi asobu puyagi lairik ama phongdokpa ngamba asi apenba poi aikhoigi lai oikhraba ipa ipu singu maijau kayana iroduna thamlamba loksingi pugai mayam asi ahiba lairik oina adumak takhigadra haiduna ningdom pomjaduna oja mayam ama laikibani adubu ngasidi puyagi achoba lairik ama puthorakpa ngamlaba asina ojasing adugi honajamangi makha pona ngamjabani makhoigi mafamda tawbimal khangba utchari kunai asida leiriba amaga wakhal tinadaba amadi lingjen manadabagi phibam adu ngasi puya asi puthokraba matungdadi kunai asigi asonbasing adu lakhatuna punna leminaba ngamba punna thabak tongminaba ngamba phuruk ama oirakpa oirasanu ngasigi mirol maru oina haurakliba mahiroising amadi naha oiriba scholar puyada iramliba loksingi pukai langai asi kupna nainabagi tangai fadaba lei haiba wafam thamki thoram aduda kalamnis laisram memona thoram mapu oina charuk yaki loinana thoram aduda historian ningthau kongjam devendra amadi archivist kangjam bidhusu presidium member oina charuk yaki Smart City Project ki makada Nagamapal Lining Thau Ising Saibagi Mayoknaba Naga Turel Mapanda Multi Level Parking Saba Yaroi Haina Wakat Mipam Phamduna Khongjang Changsingkre Lining Thau Ising Saiba Harauba amasung Sengat Sagatpa Thogal Committee Nagamapal Paunam Laikai Singlup Nagamapal Youth Development Organization Nagamapal Paunam Laikai Mairapaibi Loop Ngari Gali Sopkam Residential Development Apunba Loop na punna sinduna Wakat Mipam adu Lai ising saiba laibungda pangthokibani wakat mifam aduda saruk yakhibi NYDO gi president Okram Romena phongdokhibada lengangna hanadagi parking damak loksinduna thamkraba mafam haujiksu sijinadana leiribasi oina sijinabiu mafam asi lining to ising chaibagi haraubagi lailam thokpamsu oiribani parking sajinkhiba asina maram oraga lekai asigi thabak thoram kayada ayetpa oibata natana miyoi kayagi setmitlonda apanba oiragani lengaki mari lenaba authority na nampuda parking asi sajilaklaba honaraklabadi achoba yo lakani haipo wafamsu thamki Kuki Khulai Paiba Singna Maina Tumna Thadok Pikraba Serogi Maitegi Yumsing Sabagi Tabak Hena Kumang Yangsin Bak Ngamnaba Lengakna Pifam Thopa Senpam Suna Pitok Piu Sero the Ladiba Lengaki School Sing Loisang Sing Security Matik Sana Thambiu Haina Serogi Kunja Singna Pongdoragli Serogi Kunja Singna Pongdorak Pada Kumjal Singani Kulumdoi Degi Haurakliba Irang Asigi Manung Channa Sahi Adu Maki Me Amadi Jun Thada Kuki Khulai Paiba Singna Etek Torokpaga Loinana Maitegi Yum Kaya Mai Thaki Masina maram oraga khul asigi maitai sing ayamba lanjena jarabasu sahi adugi September thada masa masagi khulda hanjilaktuna leinarakibani adubu sahi ani helaba phawba nongna sakiba yum ayambagi sanpham lengangna suna pibidre masina maram oiduna serowda changlaklaba maitai khunja kaya ngasisu pakhan khanduna yamna wana punsi leli irang asigi mamangda serogi khunja ayamba turel da kumduna lengoi pekpa amadi chingdagi sing chanduna sendal lambi oinaramba adu Haujikti Yadrabanina Senthok Lambisu Lainadre Amaromda Relief Camda Leramba Khul Asigi Mahiroi Ayamba Khunda Halakle Adubu Sel Laitabana Maram Oiraga private school da Thabasu Ngamloidori Masigi Mathakta Lengaki school Singsu Mai Thadok Lamba Amadi Oza Watpana Maram Oiraga Khul Asigi Mahiroi Singi Mahi Masing Tambada Asoba problem Ama Lakpa Haure Maram Asina Lengaki Maikaidagi Makhoigi Lainaba Hel Lengaki Losang School gi awatpa sing asi mention bagal loinana security matik chana thambiduna miyamna thengnariba awaba sing asi kokna ba khonabiu haina khunja singna lengaki pungning singsilakli
Communist Party of India CPI लिंखटखिबगी सही चाम सुरकपगा मरी लैनना सही अमा चुपना चथरकपा पालन थौरम लोइसिनकरे CPI Manipur State Council सिंधुना रूपमहल तेंगता लैबा इराबत भवन दा पांगथोखिबा थौरम अदुदा CPI गी State Control Commission गी Chairman Comrade Moirangthep Nara CPI Manipur State Council गी Secretary Comrade Athopam Nabachandra यावना पार्टी असिगी मरु ओइबा थौमी क्या सुसरुक क्याखी थौरमगी मनुंग चन्ना लमयानबा हिजम इराबत की मितम अमदी पार्टी असिगी लेखिद्रबा अथौबा कयागी मफमदा लेसुकतुना रेड सैल्यूट पीदुना इकाई कुमनाबा उठखी थौरम अदुदा सरुक याखिबा CPI स्टेट कंट्रोल कमीशन की चेयरमैन M नरन हाई सोशल जस्टिस याउदना शांति पुरक्पा ngamloi amadi राजनीति चुमना तौद्रबदी अफब लेंगाक अमा ओहनबा ngamloi BJP लेंगाक की मखादा लैबा असी पेंदबा निंगबा थुंगदबा कयागी मथक्ता धर्मदा युमफम ओइबा कम्युनल की वाखलोन कया छंदोक्तुना थोकनिंगदबा थौदोक कया थोकलिबा असिना मीना मीबु ओटपगी चांग चना पथाप अमदी मानदब खुनाई ओहेलकबा याबना चिंबा खुदोंथिबा कयाबु नैनादुना चटलिबा CPI बु मपांगल कनखलहनबा मथौ तारे हाइखी महाना फोंदोकपदा पार्टी असिना सही चामा चुमना लेबाक असिगी दमक कथोक्तुना लाखरबा मतुंग लेबाक असिगी ओइरिबा political की फिबम असी यामना लूबा फिबम अमदा लैरी BJP लेंगा की मखादा लेबाक असिदा पेंदबा निंगबा थुंगदबा कया की मथक्ता धर्मदा युमफम ओइबा कम्युनल की वाखलोन कयाना थोगनिंगदबा थौदोक कया थोलकलिबा असिना मीना मीबु ओटपगी चना पथाप अमदी मानदबा खुनाई अमकी ओइरकपा याबा खुदोंथिबा कयाबु नैनादुना चटलिबा पार्टी असिबु मियामना पुन्ना सगतमिनादुना सोशलिस्ट ओइबा मोंगदा खुनाई अमा ओहेनबदा नतना मियामना पामलिबा अफबा माइकीगी अहोंगबा अदु पुरकपा ngamloi हाइकी मसीदा नतना मीना मीबु ओटपा खुनाईगी चना पथाप असि मुथतपा याय लाइबक्ता ताइनगदबा नते सही लिसिंग कयागी लैरिबा पुवारी सिंबु कुपना येंगबा मथौ ताई मरु ओइना मियोइबा मरक्ता लैरिबा मानदबा थोंग कया असिना मानदबा खुनाई अमा ओहेली लोल धर्म कुचुगी खेनबा लैरबसु करमना नुंसी चानना हिंमिनगनी हाइबसी फेजियोलॉजी अमनी मसिना माना तौबना तंगदु लेताना पुरकपा यारोय हाइबा वाफम सिंसु थमखी CPI मणिपुर हानगी स्टेट सेक्रेटरी L सोटिन कुमार ना हाई CPI ना इंडिया दा लैरिबा कांगलो फुरुप सिंगी मरकता मानब खुनाई अमा सागतनब होनदुना लागली लोमी सिनमी अमदी लाइरबा मियामगी दमक पार्टी असिना लेबली अदुबु BJP ना मसिगी मायोक्ता थबक तौरी हाइबा वाफम थमलदुना CPI गी फजरबा प्रिंसिपल असिना मरम ओइरगा पार्टी असि ngasi फावबा मुनाइदना लैरिबनी हाइखी लाइबक थीबा थौदोक अमदा एक्सीडेंट मियोय अमा लैकिद्रे मरीना असोपन नंख्रे हाइरी पावसिना मखातान हाई टेक्नोपल डिस्ट्रिक्ट की मनुंग चन्ना लेबा मजी पुलिस स्टेशन न कोनबा लाइसिंग खुमन हाइना खंगनबा मरिंग खुल अमगा अमदा गाड़ी एक्सीडेंट थोकपदा मियोय अमा लैकिद्रे मियोय मरीना असोपन नंख्रे हाइरी हाइरिबा थौदोक अदुदा लैकिद्रबा मियोय असोपा नंगलबा मियोय सिंग अदु इम्फाल ईस्ट की मनुंग चन्ना लेबा पुखाव तेरापुरदगी ngaktani hairi laibak thiba accident aduda kakching district ki bijoypur power house yoramdai mapagi oirom thangba sai ki singlomda katkhatlaga leiba laising khuman hairiba khumaring khul aduda थोखिबने हारी लैखिद्रबा मियोय अदुदी इम्फाल ईस्ट की पुखाव तेरापुरदगी सोइबम nganthoi सही कुनमाथoi अपोपा सोइबम राजेन कवि सोगलबा मियोय मरी अदुना पुखाव तेरापुरदगी नावरेम अनिल सही अहुम चांदम नावचा सही कुंथ्रा मरी थोकसोम रतन सही निफु अमदी पोछंगबम रोमेनी हारी सोगलबा सिंग अदु हौजे हौजे कक्सिंगी जीवन हॉस्पिटल दा पुखतुना लाइकनरबा मतुंग देसास तौखरे हारी थांजिंग अमसुंग कौब्रु खुबमलेन काबा याहलु हाइना था असिगी कुन निपाल की नुंगथिल पुंग अमा ताबा मतमदा इबुदौ थांजिंग लाइसंगदगी हौदुना ऐस नीलमणि ngankhal lampak sports complex फावबा मियांगी ओइबा खोंसत अमा चटकनी हाइरी हारिबा खोंसत असिदा इना लाइनिंग अमसुंग फुरुप पुनुक्सिजबा मियोय खुदिकमंगना सौगतपियु अमसुंग mateंग पांगपियु लोइनना इसामकी तौदा याद्रबा इथौदांग अमनि खन्ना सरुक याबियु मथौ तारबदी खुथांग वाकत मिफम कया संगसिनगनी हाइनसु CPPKT की माइकेदगी फोंदोरकली मखाताना हारिबना December 15 की नुंगथिल पुंग 12 मखाई ताबा मतमदा मोइरांग खुमन मांदबता Committee on Protection and Preservation of the Historical Right of Koburu and Thangjing Hill Range na miyamgi oiba apunba mifam ama pangthoki ingu famnaiba
Philem Mangilal Mayai Tangbal Loduna Pangthokiba Mifam Aduda Tongan Lup Kayagi Myoy Kyasu Saruk Kyaki Mifam Aduna Haukiba Chahi Lising Ani Kul Humdagi Me Ahumdagi Haurakiba Kuki Narco Terrorist Singi Irang Maram Oraga Amangata Asi Anakaya Nangbagi Matata Maitei Kanglupna Ningsing Batok Matamdagi Hauduna Ekogi Luraba Laini Haina Inat Thoni Irat Thoni Tauduna Laklaba Kobru Amasung Tangzing Kubam Sing Kuki Narco Terrorist Singna Loksin Kibaga Lunana Sahi Ani Helaba Pauba Ekoina Chatuna Kurumjaba Panglaktaba Ibudo Tangjingi Senglaba Kubamda Kuki Singna Christiangi Cross ama irang haurakiba matung ikan kanadana yungsin kiba hiramasigi matangda mari lenaba authority da kayarak wakalabasu cross lokthokdaba lai khurumba kahandaba wayal lengak leitraba lamdam amagumna terrorist singda ahoinadum ngaklo piduna leikiba amadi lakadaba sajibuda lai khurumba chatnabagi matangda kumna khana nainaki haukiba April anida CPPKT ibudo thangjing Seba Mandal Amasung Historical Heritage Development Organization Moirangi Mihut Chingna Governor ga unaduna Sajibu Thada Thangjing Khubam Kaduna Lai Kurumba Yanaba Sinbiyu Haina Taksinki Maduda Governor gi Maikaidagi Thangjing Khubam Lemdagi Terrorist sing yauna pamdaba pochak sing loina lokthokani Khubam Lengi akoibada sambal khagani amadi sacred site asigi tonganba separate site asigi tonganba superintendent ama layangani PMGSY gi makhada lambi semduna CRPF platoon ama thamlaga ngakhan haina phongdorakhibani lisingani kuntaruki sajibu thada ibudo khurumba soidana kahangani haina thajaba pirakhi governor na thajaba pirakhiba sing ground reality da pangthoktabra haina thakiba reminder gi matung ina chahi asigi April thada DC Bisnupur office da SP Bisnupur yauna mari lenaba governor gi copy kya pirakpamak natrabasu uhallaki madugi makha tarakpa oina December 13 da reminder pisinkiba adugi matangdadi hojik phawba karigumba paw amata halaktri asumna thaidok thaijin tawduna ekogi culture amasung historical right matuna thamba yaroi haina miyamgi apunba warekol loinana ngasigi tangkunipal gi nungtin pung ama taba matam ibudok thangjing laisingdagi hauduna wakat mifam asi chathagadabani Mount Kalimanjaro Barafu Kemta helicopter kaibagi thodo amada miyoi manga sire haina Tanzania gi Civil Aviation Authority na phongdokre Africa gi oina khwaidagi wangba chingdol da thokiba helicopter kaibagi thodo aduda laikhidraba sing adudi sex tourist anini Jambawayan pilot ama Tanzanian medical doctor ama amasung Tanzania gi mountain guide amani Kalimanjaro gi regional police commander Simon Manguwa na phongdokhibagi matung inna Tanzania gi lanai company amagi Airbus ICE-125 na check tourist ani kannabagi khongchat chatpada laibaktiba tawdo adu nangkhibani matau karamna helicopter adu kaikhibano haiba chapchaba investigation chathaba hokre awang thangba Tanzania da leiba Mount Kalimanjaro da chahi adugi oina malengi tongan mafamdagi lam koiba laknaba mafam amani hairi chahi asigi haugalakpa Tanzania gi authority chingna cable car system operate tawnaba thorang lokotba laikre ching lambi da chatpa kudong thingai oiba maramna Mount Kalimanjaro tamna chatpada lam koiba singna helicopter gi mating longnabani hairi Manipur Police yauna Central Security Force ka loinana tongan mafam singda chathakiba anti-insurgency operation singda Churachandpur amasung Imphal West District ki mafam singda lalauba singna saramba camp ani thugai kibaga loinana apam makhalgi khulai sung phangba ngamkhre hairi Combined Security Force singna chathakiba combing operation adu intelligence na pirakpa report ki matung ina pangthokibani search operation aduda Manipur Police amasung Assam Rifles ki apunba khutpu amana yamna thuna chingnaba mafam aduda changsinduna operation adu chathakibani hari official source na makha tana hai chathakiba operation adu Churachandpur police station ki manung channa leiba Churachandpur district ki manung chanba thangjing chingkhong manaktani hari mafam aduda lalobana saduna thamlamba kem ama thugai kibaga loinana mafam adudagi foot nipal sangba pompi ama pompi cell taranithoi 7.62 mm gi tokning mapan magazine ama yoba MP5 rifle ama country-made single barrel ama phagat pangamki hari atopa operation amadana combined team aduna Imphal West ki lamchang police station gi manung chanba lambal amasung haraurang kairial gi mafam singda chathakiba search operation aduda laloba singna charamba kem amasu thugaiduna mangan takhalaba matungda mafam aduda makhatana thiba humbagi thabak chathabada single barrel gun ama magazine yoba pistol ahum height
phosphorus grenade taret high explosive grenade ama tongan ba rifle singi nongmai maru sing phakat pangamki hairi December 13 amasung 19 da Prime Minister Narendra Modi na mayai tangbal logduna state amadi union territory pumna makki chief secretary singi oiba national conference hodokre state amadi center gi marakta leinari mari hena chesin hannabagi matangda pangthokuduriba mifam asida mapung oina khanagadoriba wafamdi state khudingmak malem thaki tourist destination ohenaba thorang lokhatpa education gi phibam phagat hanba amasung sport amadi curriculum activities singi matangdani cooperative federalism haiba prime minister gi pandam phangnabagi wakhallonda state amadi union territory pumnamaki chief secretary singna pukhalakpa wafam sing taraba matungda india gi human capital thak wangkhatnaba thausil semnabagi matangdasu mifam aduda kupna khanagadori state singda di regulation tawbaga loinana pothok marang kaina puthokhanduna amasung one state one class destination gi pandam thamnabagi matangda kumna khana nainagani angang kudingmak sahi nauringai dagi hauna mahi masing tamhanbaga loinana laibak gi mafam pumnamakta mahi sing masa ga chanagadaba thabak phangnaba thoksil puthoknabagi wafam su kumna khanagadori tongan ba Central Ministry Department Niti Ayog State Unit Territory gi mihut singna kopna khanaraba matungda manga suba chief secretary gi mifam asigi maru oiba thim human capital for Brexit Bharat ohennaba warep lokhibani warep aduda yumfam oiraga maru oiba hiram manga early childhood education schooling higher education sports amadi extra curriculum activities ki matangda mapung phana khananaba thorang lokhatokpani hairi Haukiba chahi lisingani kulumdoi me umdagi hauna tholakkiba kanglupki irangna maram oiraga chero khulgi miyoi sing tongan mafam singda IDP oina lairiba sing adu athuba matamda hanbiraklo cherouda haujik state force amasung central force singna akanba mongda ngak senbadagi pamdaba thodok amata thoktribasi yenglaga miyamna makhatana mipaiba tobiraganu haina sugunu kendrigi MLA ki Ranjit na cherouda pangthokkiba paugi mifam amada phongdokre mahakna hai irangna maram oiraga lanjin Ruraga Serogi Miam Lisingani Kulumdogi September Thadagi Ahanba Oina resettlement Togduna Tamna Serogi Miam Mayumda Halaktuna Ngasi Pauba Seroda Pamdaba Todok Amata Toktana Miamna Ing Tapna Lady Masigi Matung Tha Asigi Tara Maridasu Infal Iski Tongan Mafam Singdagi Masagi Yumda Hanjalakiba Adusu Seroda Ing Tapa Laibadagini Maram aduna yumda changlaktriba serogi miyosing athuba matamda isagi hawrakphamda hanjinbiraklo serau asi inau nauna resettlement tawba oina ubasi aranbani lisingani kulumdoigi September thadagi lanjenaribasing resettlement tawba hawkhrabani serauda haujik Central amasung State Force na ningthina ngak chelabanina atopa mafam singda changjapam loduna leriba IDP sing athubada hanbiraklo ipa ipu singna thambiramba aikogi lam amasung ngamkhai punna ngakminasi state asida hana leramba popular government amadi state ta leriba PR lengak asina IDP singi pifam topa sel sing pithoktaba asi yamna laibak thibani IDP singna masa ge yumda hanjinduna khunda leitaba matamda makhoigi leinaba yum sena chanaba phirol amadi nomagi senthok lambi leiba asi yamna mathau tai adubu hariba thabaksing asigi matangda lengakna paikhatliba thabaksing asidi peningai oidri maram aduna lanjenariba miyamna thengnariba awabasing asi kokhanaba lengakna matam chana mathau pangthokpiyu haina appeal torakli maruoina IDP singi yum sanaba amadi nauna settlement tawbagi pigani haina plaukthokgiba senpham singi warhoriba senpham adu athuba matamda pithokpiyu hairi amaromda serogi khunja singna phongdorakhibada Kuki singna ing lisingani kulumdoigi me amasung June thada akanba attack chatarakpadagi lanjenaruraga khunja sing sahi adugi September thadagi halaknaba haure adubu yumda halaklaba khunja sing adugi tumna mai thadok pikraba yum sing adu sanaba lengaki maikidigi pifam thokpa senpham sing suna pidri serok khulgi khunja sing tureldagi lengoi pekpa amasung chingdagi sing yallaga sendal lambi oiramba sing adusu haujikti yadrabanina awaba kaya mayoknare haina phongdokhi
Waksingi taranithoi panba numit tha asigina kunthra mathoida pangthokadariba imoinu irat thoni thoram numitta ngagi mela pangthokpiganu haina khwairamal kaithel nga phamlibi nga yolibi singna lamfelda leiba fishery department da thomjinkhre chathakiba khongjang aduda saruk yakhiba khwairamal kaithelda nga yolibi mutum khomdonbi kouba amana phongdokhibada leibaki haujik oiriba tangdu leitada ba phibam asina maram oiduna khwairamal kaithel asi pochit handuna nga yoliba singna matam sangna awaba kaya mayoknaduna laklibani imoinu irathoni numit asida pot khajitang yolhounaba honari cherak asida fishery department na amuk ngagi mela pangthoknaba thorang torokpa asidi khwairamban kaithel nga yonjaduna imung pujariba singda achoba chaitheng ama pibani maram aduna imoinu irathoni numit ka mari lenana fishery department na ngagi mela pangthokani haina order thoklibasi kudakta handokpiu natrabadi khwairamban kaithel nga yoliba singna mela tokphomda laktuna athingba piba yauna makhal makha kayagi khongjang changsingani haikhi Medical education amasung hospital haibasi ethnic value sing thamduna achetpa khongpham amaga loinana miyamda health career service ningtina piba mathau tai haina Manipur gi governor Ajay Kumar Bhalana phongdokhre Jawaharlal Nehru Institute of Medical Science JNIMS ki ngarang tara Nepal Suba Foundation Institute asida pangthokhibaga loinana Manipur gi governor Ajay Kumar Bhalana chief guest oiduna mahaki warolda makha taraduna hai JNIMS asi Manipur state asida natana yumthang nariba state singi oinasu advance oiba medical education piba amasung quality leina health care delivery tawbada achoba thodang loduna lakli masina takpadi JNIMS asi hojik medical education amasung health care delivery da mangjel thana changsinba haure haibasini adubu mafung phaba medical institute ama oige hairabadi ethical value ga loinana quality health care piduna community singi yaifanaba tawba haibasi yamna tangai fade haina phongdokhi mangna makhatana hojik leiriba JNIMS ki stage asi amuk hanna fagatlagbada maming leiraba medical institute amasung hospital singa mangjil thana chanminanaba soidanamaki ngamgani haina su thajaba piki foundation day ceremony aduda commissioner crum secretary health and family welfare Suman Singh amasung director JNIMS professor L Ucharani su saruk yakhi United People's Front Manipur UPF na aikoi amuk hanna khundak halarosi haiba pandamda pangthoktuna lakliba chahi taret khuntakpa ningsing tawramga mari leinana Jiribam district ki ningsing khunda leiba athoba singi khubamda chatuna haikat lekat tamduna kaikhumnabu utpaga loinana chahi taret khuntakpagum aikoi amuk hanna Manipur asi taktanaba aikoi puna honaminaba changi haina UPF ki advisor L Jadumani na phongdokhre UPF ki thongmi singna mafam aduda paujel puba khongchat ama chatpaga loinana athoba singi mafamda haikat lekat tamduna ikai khumnaba adu utkhi thoram aduda UPF ki advisor Jadumani na makha taraduna hai January 8 asi lisingani ama dagi UPF na Reconsolidation Day haiduna pangthoktuna lakhi adubu lisingani kunmari dagi hauraga aikoi tangai fadana punchindaba yadre haiduna Reconsolidation Month haiduna tha ama chopna pangthoktuna lakli masigi mapung oiba pandamdi chahi taret khuntakpa ningsingbaga loinana aikoi amuk hanna khundak halarusi haiba pandamda masoi taduna leriba ireicha sing amata oina punchinduna Manipur gi damak punna leminanabagi honanabagi pandamda pangthokuni hairi Maka tarakpada editorial kalamdagi machangoiba pau amuk lokhatjari ahanbada nahana maiba saraga mang thanbagi thawong tahaluisi nahana maiba sarabadi mang thali uhai yamna panba maru lui thandaba chafu makhol thoi manana hemang saba yade haiba maitei gi lai oikraba ipa ipu singna thambiramba amadi takpiramba pauro pautak sing ngasisu ngasigi kunmathoi suba chahi chagi mirolda yamna kupna nainaba mathok tarakli haibasi khangminnaba chungani khali haukiba kumjali singama chatret sumna mapalda Manipur gi ningthau oina pankhiba pamhaiba sana haktakta kangleipak ngasigi Manipurda thogan ningdaba thaudok kayamuk thokhibadagi ngasigi Manipur gi tangkakta maring marangba warina yumpham oiba makhal kayagi thauram kayamuk masagi oiba aningba apamba kayamuk pangthokningba thauram kayamuk pangpangda pangthoknabagi mami chauna ngasigi malemda khundariba maitei singi khunaida tabugum tawri haiba yai hojik Manipur gi puwariga chagonana thadoknaba yadana leiriba thauram ama oiriba maitei gi chahi hoba sajibu chairauba gi thauram asi nataba wakching gi nongma panbada maitei chahi hoba gi thauram pangthoknabagi pau amuk tanarakpagum tawri haiba yai amabu oiro
ꯑꯣꯏꯔꯣ ꯃꯩꯇꯩꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯌꯥꯃꯨꯛ ꯂꯩꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ इखंग खंगनरमगनी खली मालेमदा लैरिबा फुरुप कांगलुप कयाना माना पामजबा लाइनिंग अमदी चनिंग धर्म चटपदा इंडिया की संविधान अयाबा पीरबसु ngasi कुनमाथोय सुब चही चा असिदा मैतै सिंगी ओइनदी याचन यावदबा सगोल अमदी नहाना माइबा साबगै थवंग चथबगी मवंगदा लाक्लिबा असिदा ngasi की मैतै खुनाइना असानबा मियेंगी मखा ताबा थबक थोरमसिंग तौरिबसिंगना फुरुप कांगलुप अमगी नाट अमदी लाइनिंगदा इसागी अपाम्बा अनिंगबा अमगी मखादा थौरम पांथोकबा हाइबसिमक्ति अफबा ओइगदबा मानदे खली मरमदी अइना पुथोकनिंगलिबा मोंगदा पुथोकबा पाम्बा खरना हौकिबा सही खरागी असिदा मैतैगी सही हौबगी थौरम पुथोकबगी थौरम चथरकपा हौबगी मोंगदा मरम खरा मानबा नत्रगा चुम्बा मानबा सेम सारगा पुया अमगी ममिंगदा मैतैगी सही हौबगी थौंग चथरकपा हाइबसी फुरुप कांगलुप अमबु लेखा ताना चिंथनबा सिनबा ओइना थोकदरा हाइना खली मखा तारकपा अरोइबा पाउदा एडिटोरियल कलमदगी मचंग ओइबा पाउसु अरोइबा ओइना लौखतचरी मियामना सिनखिबा चही मंगागी डेमोक्रेटिक राइट फंगहलु मियामना सेंबा लेंगाकना मियामगी याइफनबा थबक तौई मदुगिदमक्तनी डेमोक्रेसी चटपा लेबाक अमा ओइना मियामगी चही मंगागी हक पीदुना लुचिंगबा ओहेलिबनी लुचिंगबा अमा ओइबगी वाखलोन पुथोक्तुना मियामगी याइफा थौरांग पाइखतनबा थागतखिबा ngaktani मियामना थागतखिबा मिहुचिंग चही मंगादी निंगथौ ओइगदोरिबनी मखोइगी अपाम्बा अनिंगबदा तौनिंगबदा तौगदोरिबनी लाइरिक लाइसु हाइरबसु हाइद्रबसु सेल पाइरबसु पाइद्रबसु मखोइगी लुचिंगबा मपी मपागी मिंगथोन पीदुना मनिंग तमनगदोरिबनी मियामदा नोनजदुना खुरुमदुना सही मंगागी हक पियु हाइदुना मिखलगी ममांगदा मियामदा हाइजेखिबा कया अदुगी मतुंग इन्ना असेंबलीगी मिहुत ओइना थागतखिबनी मिखल थेंगनद्रिंगैगी ममांगदा वासखिबा मियामदा थमखिबा थाजबा पुमनमक भोट काखरगा कावबगी चनबी असि लैहननिंगदे मरु ओइना मियोई लिसिंग कयाना पीखिबा थाजबा अदुदगी हेना एमएलए सिंगना थबक तौहनिंगी मिचम मियामदी पॉलिटिकल पार्टी दा येंगलगा वोट पीबा नते अफबा मिहुत मियामगे खनगदबा मियोइदा वोट पीदुना डेमोक्रेसी की फजरबा तांगबलदा फमनखिबनी हाइबसी कावहनिंगदे अदुबु वोट काखरगा मियामबु कावथोकपा मसा मसागी ओइजबा फंगनबा होनबदगी लेबाक कांगखोंग चाइरकपनी हाइबसी मतम पुमनमक्ता कावदबा फै मणिपुर हाइबा मनिंग मखा तमना पांजरंबा लमदम असि इंडिया की सरुक अमा ओइना ओइखरबा मदुंगदा डेमोक्रेसी की चुपली पुंबा सिन्नखिबनी फुरुप कयाना पुल्लगा सेंबा मणिपुर सक्तम की चनबी कया ngak सेंदुना थमनबा होनबदा लुचिंगबा सिंगना नुपा थोकपा थबक खरदी चंगी हौकिबा चही लिसिंग अनि कुलुमदोय मे अहुमदगी चथरकलिबा लान असि लुचिंगबा ओइरिबा केंद्र हुंफुगी एमएलए सिंगना नुपा थोकतबदगी थोकपा लानी हाइबसी मिपुम खुदिंगमकना लोइना खंगनरबा वाफमनी कुकी नार्को टेरोरिस्ट सिंगी लुचिंगबा ओइरिबा एमएलए तराना कुकी मियामगी अपाम्बा मखोइगी हक मखोइगी अनिंगबा खंगना थबक तौरगा लेमहौरिबा मैतै नगा मैतै पंगल एमएलए निफु मपलना मखोइगी मियामगी अपाम्बा खंगदबा हाइबसी इकाइनिंगाइनी मयुम मकै मई थादोक्तुना लांजेनरबा मिमरमदमदा लांजेनरीबा अमदी मयुम मयुमदा लैजरीबा लमदम असिगी मियामबु हाइफम खंगदना अवाबा मायोकनरीबा हाइबसी एमएलए सिंगना थोगनबनी हाइबा याई कोविड की चैथेंग मतुंगदा कुकी की लाना अमुक चैथेंग नंगहलिबा असिना नोमगी चरा तांजरीबा मियोइसिंगदा सुफम नोफम खंगनदना लेलिबा पुंसी करिगिनो करिगिदमकता खंगसिननदबनो लैंगा की थबक तौरिबा मियोइ खरना छाफरबसु नोमगी चरा तांजरीबसिंग असि करी ओइरंगनी अवाबगी चैथेंग मरक असिदा नोमगी तंगाई फदना चंगबा नापसागी चेंग मियामदा मतम चाना फंगनबा ngamdraga कैथेलदा ममन वांगला योलिबा सब्सिडाइज रेटा मियामदा एलपीजी फंगनबा ngamdraga ब्लैक ता मरांग काइना फंगलिबा नोमगी तंगाई फदना चंगलिबा पेट्रोलियम प्रोडक्ट्सिंग बन तौगदोरे ब्लॉकेट तौगदोरे हाइबगा पमथोंग लोलिबा असिदा मरी लेनबा ऑथोरिटीना वाफम अमता फोंदोकपा ngamdriba asina karigi नेशनल हाईवे अनिमक मणिपुर की मियामना निंगतमना चटपा ngamdre पोट की ममलना अतिया पकना वांगलबा मतम असिदा कांग्रेस बीजेपी अनिना हुनदुना अफबा साबगी मतम नत्ते मियामगी चाकथोंग मतिक चाना फंगनबा होनबदा फंगनबगी महुता मियामना तानिंग लोइदबा वाफम कया फोंदोक्तुना थौना फबा साबनदी अफबनी हाइबा हौनदे एमएलए अमगी मतमसी चही मंगा खक्तनी हाइबसी काउखरगदी हौजिक लैरिबा एमएलए सिंगना मथंगी मतम लाकपदा मखोइना करी पाखुम पिरकनी मियामना करी पाखुम पिरकनी हाइबदुसु
ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀꯨꯞꯅ ꯈꯟꯊꯕ ꯉꯝꯕ MLAꯁꯤꯡꯅ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯉꯝꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯥꯊꯩꯔꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯜ ꯄꯤꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯍꯜꯂꯒ ꯃꯤ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ BJP ꯃꯁꯥꯒꯤ ꯇꯁꯦꯡꯅ MLA ꯃꯁꯤꯡ 52 ꯂꯩꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯐꯝ ꯃꯨꯟꯅꯕꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯥꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ꯫ MLAꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯕꯨ CM ꯐꯝ ꯊꯥꯗꯣꯛꯍꯜꯂꯒ ꯃꯇꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯨꯋꯥꯔꯤꯗꯁꯨ ꯇꯥꯡꯀꯛ ꯑꯁꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯨꯋꯥꯔꯤꯗ ꯃꯇꯝꯒꯤ ꯂꯩꯈꯤꯕ ꯁꯛꯅꯥꯏꯔꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯠꯂꯝꯕ ꯂꯤꯆꯠ ꯑꯃꯗꯤ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯍꯪꯒꯠꯅ ꯌꯦꯡꯕꯁꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯊꯥ 9 ꯍꯦꯟꯖꯤꯜꯂꯛꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯂꯥꯂꯛ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯃꯁꯥꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯝꯐꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕꯅꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯁꯦꯟꯇꯔꯅ ꯂꯥꯛꯀꯗꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕꯗꯤ ꯃꯗꯨ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯁꯨ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫